Mayni nangdi ifamda sokluba thengluba ngamdaba tingkhangni nangdi ifamda chaina piriba tingkhangdo leichulni nangdi ifamda ikhutna lamge fangdaba soke thenge ngamdaba saktamdana taru taruba iseng sengna amakpa yaudaba atiya pangaldana pamba kaibu oiriba natawdana migi thamoibu huran nungsirure ainadi thamoi pandaba nangbo mipairure ainadi thadoklamgadra nangna Lanadi lohanningkide nungsiba magi wakhalna aigi senglaba nungsiba lamnganba amadi yaikhombiги hojik oiba pibam khangba marupna nupi unaba thokluse haiduna namduna puduna thoklakpani josolai marup ahumdo coffee shop amada famle sinthoibusu mothaina haibadagi yaikhombibu namfuda puduna thoklakhibani matang aduda lamnganbada pralingi ko lakhi Hello nganba kaida leige Amtanguna se haraga tabak ana taw laikre ai ngasi sulai oh akhoi humsu coffee shop ta leiri lao nangso hoi tasmania siori masu biragi hoi asumna lamgan bana mafam du so haikre josna hanglei kanano pralinne josna ahandi mahabharat ki wari ta bani thi nungai lerambe wanida mathaina saktuga yam chane haidori duga taadaba nangna khangaroi Mahabharat se kyam nungai te do bhimna phola tikchau sabi matang do as matinga kutyutuna amuk saire mittaga uzani chaningak pazani adai bhimna chak sabi sindo ai suba khudakta bhim olaga chakase korphu ani hom chaningak pazani uti asang madumaga mothaina pholai audo macha chenbina hando mamanbada lamnganba sum hainaraktra mali Yari, nabani yam thuna thokro. Mothaina jos ansinduna. Washroom changusilaw. As natom chalo. Nupi dong naga hore haina de. Mi na ukraga bial kaido man kine mu. Taning de ko. Natte dudi nupi masal changmini sina kai ha. Lesbian ni kaina di harakanu ko taning boy deba. Josna. Oirambasu kanana khangba. Haidi tambangamba mihima pokna te dana. Sase haidi sase sadhagolo haming makwai. Jos mathaida mamit mana sepkatuna yengkhalei lamngan bana satoi di kop chaloro swaidane mari sangdanarakan taning boy de iso nupani da hokutuna chatke mathai de kol da suwari sanaduna changkhibani hoi adum law kaino khangde nangsu khangkan khidre he ani duna changkhrabada lamngan ba mathan khakta wakhal ingna famlei neha ki matung pralinga tasmania ga siyorakle ikoi koina dabani tasmania ga lamngan baga se aduna mana changlaktuna lamnganbagi nakanda fami nganba nungairi ko lamnganba mga khasik nomi nakfesa tawe kaino hekta hunaraga ai thiri siba ai yaudradi nateina naw lengamdraba pralin su mayuk na thariba chair tuda famtharaktuna ngamje hangi nang yaudabase romance ama mapung ipha deba lamnganba noklaga nawai ge dumaina romance story ngai ising hejanjarakane yam hozanu lamnganbagi wahaiduda aniduno e numito pralinga tasmania ko naduna leiringai lamnganbana thenge hostel da halase haiba phawba takhidabani adudadi lambi nakal leiba dukal amadagi ising bottle ama leiruraga aniduda hekta hijilakpada nakna faminaramba anido kaiduna maikei khangda chenthokna khibani fasana di ikaban he adui numito alakpada hostel da so miwa tabado tasmania na Aisu samga pukchot laga changkhibada imhanabi khaina laknabada drain da tasilurabrana aisu kai khangdei drain da ta hebudidi phasa phatrena wari loili thokpani dana nupa ani do tasmania gi wari da no e tasmania na nganba inamadi khara pharabra phare deyam nahan so hospital da lami itei mana chulu saibudagi namita patient amagi kuchin chenaraba aduda tholakpadum ngamkhidre adugidi nang main tawganu ko yada tawbani ba kaisu khandida numitoi khoisu chatlagena amta hairamdre nangna thabuk chinba ubaduda adu pralen ichal machadi kamdori ima ichi huisu anayek yaudaba natra adum hanagum nairida ai nong malake ichal masabu naba lamngan bana laijabu machalgumna yam nungsijabani laijana su kojadabani lamngan babu adubu thodok adu thokrabaso lamngan babudi mana kiba hanggoiba faukhide mabungna mabu phukibaduna
ꯍꯥꯟꯅꯒꯤ ꯇ꯭ꯔꯣꯃꯥ ꯂꯩꯕꯗꯨꯒ ꯄꯥꯁꯤꯟꯅꯗꯨꯅ ꯃꯕꯨꯡꯕꯨ ꯎꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯄ꯭ꯔꯂꯤꯟꯅ ꯑꯍꯣꯏ꯫ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯌꯥꯏꯈꯣꯝꯕꯤꯅ ꯀꯞꯇꯨꯅ ꯊꯣꯛꯈꯤꯕ꯫ ꯃꯥꯌꯣꯛꯅꯅ ꯐꯝꯂꯤꯕ ꯄ꯭ꯔꯂꯤꯟꯕꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯅꯛꯅ ꯐꯝꯃꯤꯟꯅꯔꯨꯕ ꯂꯝꯉꯥꯟꯕꯒ ꯇꯁꯃꯥꯅꯤꯌꯥꯒ ꯌꯦꯡꯂꯤꯉꯩ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯁꯤꯟꯊꯣꯏꯕꯨ ꯉꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯣꯏꯅ ꯌꯥꯏꯈꯣꯝꯕꯤ ꯇꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯣꯊꯥꯏꯒ ꯖꯣꯁꯀꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯎꯔꯨꯗꯦ ꯁꯤꯟꯊꯣꯏ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯕꯨꯁꯨ ꯎꯔꯨꯗ ꯐꯝꯂꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯆꯥꯅꯩ, ꯈꯨꯠꯆꯥꯟ ꯑꯃꯗ ꯆꯥꯟꯅꯈ꯭ꯔꯦ, ꯌꯥꯝ ꯂꯦꯝꯃꯦ꯫ ꯅꯥꯀꯜꯗꯒꯤ ꯃꯣꯊꯥꯏꯅ ꯊꯣꯏ꯫ ꯁꯤꯟꯊꯣꯏ ꯃꯣꯊꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯃꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯃꯥꯟꯅꯕꯤꯗꯣ꯫ ꯂꯝꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯅꯪꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯏꯖꯠꯁꯨꯃꯛ ꯐꯖꯐꯝꯁꯨ ꯂꯩꯍꯟꯗ, ꯑꯗꯨꯒ ꯉꯁꯤꯅ ꯇꯧꯒ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯪꯒꯤ ꯅꯇꯧꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯕ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯃꯣꯊꯥꯏ ꯁꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯣꯊꯥꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯞ ꯆꯥꯅꯩ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯤꯟꯅꯦꯜꯂꯨꯅꯤ ꯍꯥꯏꯕꯗꯅꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯌꯥꯏꯒꯤ ꯃꯔꯥꯜ ꯀꯩꯅꯣ? ꯃꯔꯥꯜ ꯏꯂꯩ ꯂꯩꯇꯕꯤ ꯏꯃꯥꯟꯅꯕꯤꯗꯣ ꯅꯈꯣꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯀꯔꯤꯒꯤ ꯑꯣꯏꯍꯜꯂꯤ? ꯌꯨꯝꯒꯤ ꯃꯤ ꯅꯦꯛꯇꯨꯅ ꯆꯦꯔꯕꯒꯤ ꯃꯍꯨꯠ ꯏꯁꯦꯡ ꯁꯦꯡꯅ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯔꯝꯕꯅ ꯃꯥꯅꯁꯨ ꯄꯦꯟꯗꯕ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯂꯣꯏ꯫ ꯃꯁꯥꯅ ꯈꯣꯡꯐꯝꯁꯨ ꯍꯟꯗꯣꯛꯆꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ꯫ ꯃꯣꯊꯥꯏꯗ ꯃꯄꯤꯔꯥ ꯊꯥꯡꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯑꯩ ꯅꯪꯕꯨꯁꯨ ꯈꯔ ꯋꯥꯔꯧꯏ꯫ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯄꯨꯊꯣꯛꯍꯜꯂꯒ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯂꯣꯏꯅꯔꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ꯫ ꯍꯥꯏꯔꯝꯗꯨꯅ ꯁꯤꯟꯊꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯊꯥꯏꯅ ꯃꯥꯕꯨ ꯇꯥꯟꯅꯈꯤ꯫ ꯊꯣꯏ, ꯁꯤꯟꯊꯣꯏ, ꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣꯕ꯫ ꯚꯦꯃꯥ꯫ ꯂꯥꯏꯖꯥ ꯏꯀꯥꯏꯅ ꯈꯨꯝꯂꯩ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯍꯩꯅꯗ꯭ꯔꯤꯕꯣ? ꯈꯨꯠꯇꯣ ꯐꯠꯇ꯭ꯔꯤꯕꯣ? ꯖꯤꯇꯦꯁ ꯕꯦꯟꯗꯦꯖ ꯅꯞꯄꯤꯕ ꯃꯈꯨꯠꯇꯨꯗ ꯌꯦꯡꯗꯨꯅ ꯐꯠꯇ꯭ꯔꯤ꯫ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ꯫ ꯈꯜꯂꯦ꯫ ꯂꯥꯏꯖꯥ ꯖꯤꯇꯦꯁꯄꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯀꯩꯒꯤ? ꯑꯩꯅ ꯈꯨꯠ ꯁꯣꯛꯄ ꯐꯈ꯭ꯔꯗꯤ ꯅꯪꯗꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯑꯔꯣꯏ꯫ ꯑꯗꯨꯅ ꯈꯔ ꯍꯦꯛ ꯐꯕ ꯍꯧꯔꯛꯄꯒ ꯑꯃꯨꯛ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯂꯗꯧꯅꯤ꯫ ꯑꯦ, ꯐꯥꯒꯤꯅꯤ ꯀꯥꯏꯅꯤ꯫ ꯖꯤꯇꯦꯁ ꯃꯈꯨꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯄꯛꯇ꯭ꯔꯕꯣ? ꯄꯛꯇꯦ ꯈꯔ꯫ ꯑꯣ, ꯇꯧꯔꯣꯏ ꯇꯧꯔꯣꯏ ꯐꯥꯒꯤꯒ ꯑꯝꯇ꯫ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯖꯤꯇꯦꯁꯅ ꯂꯥꯏꯖꯥꯅ ꯅꯣꯛꯄꯗꯨ ꯆꯦꯛꯊꯔꯞ ꯌꯦꯡꯖꯩ꯫ ꯅꯣꯏꯕ? ꯂꯥꯏꯖꯥ ꯃꯉꯛ ꯍꯥꯏꯗꯨꯅ ꯅꯣꯛꯇꯦ꯫ ꯀꯞꯄꯤꯔ ꯑꯗꯨꯗꯤ? ꯂꯥꯏꯖꯥꯗꯨ ꯃꯈꯨꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯠꯇꯦ ꯑꯗꯨꯁꯨ꯫ ꯂꯥꯏꯖꯥꯅ ꯅꯣꯛꯂꯤꯕꯗꯨ ꯖꯤꯇꯦꯁ ꯄꯥꯝꯃꯨꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯖꯔꯦ꯫ ꯚꯦꯃꯥ꯫ ꯂꯥꯏꯖꯥ ꯖꯤꯇꯦꯁꯄꯨ ꯌꯦꯡꯂꯛꯏ꯫ ꯖꯤꯇꯦꯁꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯇꯞꯂꯞ꯫ ꯑꯗꯨꯝ ꯅꯣꯛꯎꯀꯣ, ꯀꯞꯀꯅꯨ꯫ ꯑꯉꯥꯡꯗꯤ ꯑꯍꯜꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯃꯣꯛꯄꯤ ꯑꯣꯏꯗꯧꯅꯤꯀꯣ, ꯀꯞꯄ ꯌꯥꯗꯦ꯫ ꯑꯇꯩ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇ ꯑꯩꯅ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯌꯥ ꯑꯗꯨ ꯑꯗꯥ ꯊꯤꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯋꯥꯁꯨ ꯑꯩꯅ ꯇꯥꯕ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯄꯦꯟꯖꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯈꯛꯅꯤ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕ꯫ ꯗꯦꯗꯥ꯫ ꯖꯤꯇꯦꯁꯄꯨ ꯀꯧꯔꯝꯂꯒ ꯂꯥꯏꯖꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯆꯦꯟꯊꯔꯛꯂꯦ꯫ ꯖꯤꯇꯦꯁꯅ ꯂꯥꯏꯖꯥꯒꯤ ꯄꯤꯔꯥꯡꯕꯨ ꯇꯩꯊꯣꯛꯇꯨꯅ ꯀꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯑꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯥꯏꯕ ꯏꯜꯂꯨ, ꯂꯝ ꯍꯦꯟꯒꯅꯨ꯫ ꯑꯗꯨꯗꯤ ꯐꯨꯔꯣꯗꯅ, ꯀꯞꯄꯒꯦ꯫ ꯐꯨꯔꯣꯏ, ꯐꯨꯗꯕꯤ ꯆꯥꯕꯣꯏ ꯆꯥꯊꯣꯛꯀꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯥꯅ ꯍꯥꯏꯗꯨꯅ ꯖꯤꯇꯦꯁꯄꯨ ꯏꯟꯊꯣꯛꯏ꯫ ꯖꯤꯇꯦꯁ ꯅꯣꯛꯏ꯫ ꯑꯗꯣ ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯅꯝ ꯑꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯦ ꯈꯜꯂꯤꯕ? ꯏꯁ, ꯆꯍꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯜꯂꯝꯅꯤ꯫ ꯑꯗꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗꯅ, ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗꯨ ꯃꯉꯥꯏ꯫ ꯂꯥꯏꯖꯥ ꯅꯣꯛꯄ ꯈꯖꯤꯛ ꯍꯟꯖꯤꯟꯗꯨꯅ ꯑꯗꯨꯕꯨ ꯗꯦꯗꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯕꯨ ꯀꯔꯝꯅ ꯗꯗꯥꯒꯤ ꯏꯃꯥ ꯕꯕꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤꯡꯒꯅꯤ? ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯨꯈꯛꯅ ꯊꯃꯣꯏ ꯀꯟꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ꯫ ꯅꯪꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗ ꯃꯌꯦꯡ ꯊꯥꯍꯟꯒꯅꯨ꯫ ꯈꯪꯉꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ?
ꯑꯀꯣꯟꯕꯗ ꯂꯛꯅꯕ ꯑꯃꯁꯨ ꯌꯥꯎꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯅꯣꯛꯆꯩ꯫ ꯊꯥꯁꯅ ꯌꯥꯝꯅ ꯄꯪꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯅꯥꯎ ꯉꯥꯟꯕꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯗ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕ ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ "ꯍꯜꯂꯣ, ꯊꯥꯁꯅꯥ ꯅꯠꯇ꯭ꯔꯥ?" ꯊꯥꯁꯅꯥꯅ ꯈꯨꯝꯃꯤ꯫ "ꯃꯥꯅꯤ, ꯀꯅꯥ?" "ꯅꯅꯥꯎ ꯅꯨꯄꯥꯔꯥ ꯉꯥꯟꯕꯗꯣ?" "ꯑꯣ, ꯂꯝꯉꯥꯟꯕ ꯍꯥꯏꯕꯗꯣ?" "ꯀꯅꯥꯅꯣ?" ꯊꯥꯁꯅꯥꯅ ꯍꯪꯂꯤꯕꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯗꯦ, ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯦ꯫ "ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯥꯅ ꯂꯧꯒꯦ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯃꯥ ꯑꯩꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ꯫ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯔꯤꯕꯗꯨꯗꯤ ꯃꯇꯝ ꯈꯔꯁꯤꯗꯒꯤꯅꯤ꯫ ꯃꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯅꯨꯄꯥ ꯁꯤꯟꯕ, ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯊꯥꯕꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯕꯨ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯒꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯊꯃꯣꯏ ꯀꯥꯏꯔꯒ ꯑꯔꯦꯝꯕꯗ ꯂꯩꯍꯧꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯩ ꯃꯑꯣꯡ ꯑꯣꯏꯅ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯈꯥꯝꯖꯤꯜꯂꯨ, ꯐꯥꯖꯤꯜꯂꯨ, ꯃꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯍꯧ." ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯈꯛꯈꯤ ꯊꯥꯁꯅꯥꯅ꯫ "ꯍꯜꯂꯣ, ꯍꯜꯂꯣ, ꯍꯜꯂꯣ." ꯃꯤꯅꯤꯠ ꯐꯥꯗꯦ ꯋꯥꯆꯦꯞꯇ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯊꯥꯖꯤꯜꯂꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯌꯥꯏꯈꯣꯝꯕꯤꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯕ꯭ꯂꯔ ꯆꯠꯍꯜꯂꯛꯏ, ꯑꯗꯨꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯊꯥꯁꯅꯥ ꯐꯥꯊꯕ ꯉꯝꯗ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯨꯕꯅꯤ, ꯇꯨꯡꯒꯤ ꯑꯐ ꯐꯠꯇ ꯈꯟꯊꯗ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕ, ꯍꯦꯟꯅ ꯃꯅꯥꯎꯕꯨ ꯃꯩꯁꯥ ꯃꯔꯛꯇ ꯊꯝꯕꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯈꯜꯂꯩ, ꯃꯅꯥꯎꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯩ꯫ ꯀꯨꯏꯔꯕꯅꯤ ꯂꯝꯉꯥꯟꯕꯅ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯔꯛꯇ꯭ꯔꯤꯕꯁꯦ, ꯑꯗꯨꯅ ꯊꯥꯁꯅꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯩ, ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯤꯟꯊꯣꯏꯅ ꯗꯣꯅꯥꯜꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯁꯥꯟꯅꯩ, ꯈꯟꯅꯩ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯗꯣꯅꯥꯜꯅ ꯍꯥꯏꯔꯦ, "ꯁꯤꯟꯊꯣꯏ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯅꯪ ꯃꯗꯨꯒꯤ ꯋꯥꯔꯨꯔꯅꯨ꯫ ꯃꯥꯅꯕꯨ ꯌꯥꯏ ꯅꯨꯡꯁꯤꯔꯕꯗꯤ ꯃꯈꯣꯏꯅꯤ ꯊꯨꯡꯅꯅꯕ ꯁꯤꯟꯕꯗ ꯀꯩꯁꯨ ꯂꯨꯅ ꯊꯣꯛꯇꯦ꯫ ꯑꯩꯗꯤ ꯃꯥꯅ ꯌꯥꯏꯕꯨ ꯃꯤꯔꯥꯏꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯌꯥꯏꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯒꯦ." ꯍꯥꯏꯗꯨꯅ ꯁꯤꯟꯊꯣꯏꯒꯤ ꯀꯣꯜ ꯀꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯀꯅꯥ ꯇꯥꯍꯟꯗ ꯁꯣꯟꯖꯩ꯫ "ꯌꯥꯏꯈꯣꯝꯕꯤ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯣꯛꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇꯨꯗꯤ ꯎꯕ ꯐꯪꯂꯣꯏ ꯈꯪꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛꯄꯨ ꯑꯩ ꯌꯦꯡꯗꯨꯅꯁꯨ ꯂꯩꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯑꯩꯅ ꯀꯔꯝꯅ ꯐꯝꯗ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯁꯤꯟꯅꯕ ꯄꯥꯝꯒꯅꯤ?" ꯇꯨꯡꯗꯒꯤ ꯃꯃꯥ ꯎꯃꯥꯕꯇꯤꯅ, "ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯁꯤꯕꯨ ꯅꯊ꯭ꯋꯥꯏ ꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ?" ꯗꯣꯅꯥꯜ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯎꯃꯥꯕꯇꯤꯅ, "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" "ꯏꯃꯥ, ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯖꯔꯤꯕ ꯀꯅꯥ ꯑꯃꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯨꯟꯕꯁꯦ ꯄꯥꯞ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ." ꯃꯆꯥꯅ ꯃꯈꯣꯜ ꯅꯤꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯉꯥꯎꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯗ ꯄꯤꯅꯤꯡꯕꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯛ ꯑꯃ ꯂꯩꯇꯅ ꯀꯔꯝ ꯄꯤꯒꯅꯤ? ꯅꯪꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯄꯨ ꯃꯥꯅ ꯅꯕꯥꯅꯤꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯥꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯨꯔ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯈꯪꯒꯗꯕꯁꯦ? ꯑꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ꯫ ꯊꯨꯡꯅꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯅ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯪꯅ ꯄꯤꯔꯕꯗꯇ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯧꯈꯤꯕꯗꯨꯅ ꯅꯪ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯩ ꯋꯥꯔꯦ ꯏꯃꯥ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩ ꯑꯉꯥꯎꯕꯁꯨ ꯑꯣꯜꯂꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯛ ꯋꯥꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯥꯕꯨ ꯊꯤꯅ ꯆꯦꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯨꯃꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯍꯔꯥꯎꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯂꯩꯍꯟꯅꯤꯡꯕ ꯃꯍꯥꯛꯁꯦ ꯃꯄꯨ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯐꯪꯂꯣꯏꯗꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯔꯝꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯏꯁꯣꯔꯕꯨ ꯋꯥꯔꯧꯏ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯏꯃꯥ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯏꯃꯥ꯫
Haiduna Donald mamagi mamangda kappi. Thongjal wangmada lepliba Haridas machagi asengba thamoigi wahai kharada masu mapira thangkhe. Machagi manakta changlamda thoklakle. Magi kada changle. Aduga famung machida famduna amuk laikre. Mamasu magi matauda kaplambani. Adubu thenglak matam asidadi mamasu mapasu tumthanakre. Thenglaba michik mirau khol tadraba ahing aduda Donaldi tumthaba yada adumuk lelibani. Tafam khangdraduna terrace mathakta kakhalakle. Aduga churup mache ama puthoraktuna mai chammi. Aduga machalban mayada thangalakpada khonjel ama tare khonthangneina napada. Aikhoina nangidamak wari. Aduga nangna sida nungaina leiba. Sina nangi punsida yamna nungai helambadi yai. Adubo kayamba kuina chalhangadawribano. Nasa phana leinaba haibasida nangna hural lunja tawrise kaigino. Aisu leiri sinthoi su leiri. Akoy asuk yamna nungaina pungadabasida nangna naidom leina hotnarise kaigino. Nangi pendaba pumba aingonda hayo. Adumnadi tawgana ai nungaite. Marup ama oina ai nangondadi force tawroi. Adubo nangi sigumba thabaksidagi yam lapthokhaningi. Aikhoigi punsida nanga mamangkiba aina pamde manganingde. Nanga sinthoigase aigidi chanaba asengba aini yamna thazaba aigi nungsiba marup ngaktani. Nakhoi enigi manungda ama hek mangkibada aina nungaini lehogani khanbra. Nangi ngasigi na tawse ai tasengna nungaite. Ai nangbu khra warawe. Khonjel aduna lepkhrabada Donald machilda tapna sole. Namitudadi nangna laktuna aibu thina jaikibani. Adubu ngasidi nang soigi fumdagi iraplanma laikhragam khalale. Pumnamak ai penthoklagi yai. Ai penthokpa tamlagi. Pocketagi mobile lawthoi aduga khudakta yaikhomida call tawe. Yaikhombisu adum paikhale. Donald chak charabo. Chari nangdi charabo. Sadri. Thengina. Imaga babagadi chakreda. Ai chaningdrena chadraba. Adudi khara sasaludana ahingjara henbudi phatte. Donald khazik noi. Chaningdragabu kamai chaw haibano. Hoi dubudi. Sinthoina call tawbada paida hai. Kai problem leire. Sum. Yai. Warido aisu tari. Nangna nganbada sauningbane. Adubo sinthoigi call paida bududi tawgano. Maso yamna ngai khedrabani. Aduga amaromda man hin nungaramoidoini. Mana loina thohanbani haina khanjin kinemo. Hoi, ai call back tawge. Ai sungai haktuda ikai nungsi yanabani. Nahan gi thoduktuda maningonda chasano haina revenge lorapagum wakhalda khalale. Aduna wakal phadaba sungamdaba. Adagi sinthoigi mamangdasu ikaiba. Kona budi fakhini. Aduda mihaktangdugi wanida. Adubu yai. Nangna mapan thoki saktang kha uraga nganba bosulana lokhibada. Adusu tawgano. Dupido. Haiba loikidre yaikhombina kapngang tawduna handak mukti haire. Please, Donald, wa makha tarana. Ai taba pamje. Ai bu hena anoba matha amuk nangna so hablana. Ai wari. Ai hingbasi wari. Ai pothaningi. Ai se sikrasiro. Ai magi wakal khanbase yamna wari. Ai khaningdre magi wakal so. Nangna mo magi wari pusalakto oiradi nangsu call tawrakano. Ai thammagi. Haiduna kakre Donald mathasa sahuwe. Numit kharani do hokre numidang yachalakpa matamdani yaikhombi mama Nandilana haibadagi makhoigi yumdagi khara kumthaduna leiba ine kumarigi yumda hoba marup ngasitai haibadagi mamagi makhut sinduna lakpani marup tusu lekai edugi maunaha amada faukre adudagi yaikhombi mayum tamna tabli makhungna lappugi lambida khanghaudana gari achauba amuba machu ama khamjilai aduga mamai mamit khumba wang chauba nupa ama gari tutagi fanchong tharakduna yaikhombi machil makhut achauba nama mana minsinkre makhut nama mana yaikhombi bu chaptuna thangatuna gari manungdi insinke adutagi gari adusu speed akanbida thauduna nungsitki mamang thaduna jatkre